ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯉꯁꯤ ꯑꯅꯧꯕ ꯍꯤꯗꯥꯛ ꯑꯃꯃꯨꯛ ꯊꯦꯡꯅꯖꯔꯦ꯫ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯖꯔꯛꯀꯦ꯫ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩꯅ ꯁꯨꯝ ꯊꯤꯕꯗ ꯐꯪꯈꯤꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯈꯖꯤꯡ ꯌꯦꯟ ꯍꯥꯏꯅ ꯈꯪꯅꯕ ꯄꯥꯝꯕꯤ ꯑꯃꯃꯨꯛ ꯉꯁꯤ ꯊꯦꯡꯅꯖꯔꯦ꯫ ꯍꯥꯏꯔꯤꯕ ꯈꯖꯤꯡ ꯌꯦꯟ ꯄꯥꯝꯕꯤꯁꯦ ꯑꯩ ꯎꯠꯆꯔꯛꯀꯦ꯫ ꯁꯨꯃꯥꯏꯅ ꯄꯥꯝꯕꯤꯁꯤꯒꯤ ꯃꯅꯥ ꯃꯊꯛꯇꯗꯤ ꯁꯪꯕ, ꯑꯗꯨꯒ ꯃꯈꯥꯗꯅ ꯉꯥꯡꯕ, ꯁꯨꯃꯥꯏꯅ ꯉꯥꯡꯕ ꯄꯥꯝꯕꯤꯅꯤ꯫ ꯑꯗꯣ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤꯁꯤ ꯁꯨꯒꯔꯒꯤ ꯋꯥꯡꯕ, ꯗꯥꯏꯕꯦꯇꯤꯁ, ꯃꯍꯧꯁꯥꯒꯤ ꯏꯁꯤꯡ ꯄꯨꯛꯆꯠꯄ ꯍꯥꯏꯕꯗꯨꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯗꯨꯒꯨꯝꯕ ꯄꯥꯝꯕꯤ ꯑꯃ ꯑꯣꯏꯌꯦ꯫ ꯑꯗꯣ ꯁꯤꯒꯤ ꯍꯤꯗꯥꯛꯁꯤꯒꯤ ꯑꯣꯏꯅ ꯑꯍꯟ ꯑꯃꯈꯛꯅ ꯇꯥꯛꯄꯤꯕ ꯍꯤꯗꯥꯛꯇꯣ ꯑꯩꯈꯣꯏ ꯑꯍꯟꯁꯤꯅ ꯄꯥꯏꯔꯒ ꯂꯩꯕ ꯍꯤꯗꯥꯛꯁꯤꯅꯤ꯫ ꯑꯩꯈꯣꯏ ꯑꯍꯟꯁꯤ ꯃꯃꯥꯡꯉꯩ ꯈꯔ ꯑꯗꯨꯝ ꯁꯤꯖꯤꯟꯅꯍꯧꯕ, ꯃꯥꯅ ꯁꯤꯖꯤꯟꯅꯕꯒꯤ ꯃꯇꯥꯡꯗ ꯈꯔ ꯋꯥꯍꯩ ꯈꯔ ꯇꯥꯃꯤꯟꯅꯁꯦ꯫ ꯁꯤꯁꯨ ꯗꯥꯏꯕꯦꯇꯤꯁꯇ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕ? ꯁꯤꯖꯤꯟꯅꯕ ꯑꯗꯣ ꯁꯤꯖꯤꯟꯅꯕꯒꯤ ꯁꯤꯖꯤꯟꯅꯕ ꯃꯑꯣꯡꯁꯦ? ꯏꯁꯤꯡ ꯑꯐꯝ ꯍꯧꯕ ꯀꯩꯗꯧꯕꯁꯤ ꯏꯁꯤꯡ ꯃꯔꯤꯗ ꯌꯥꯝ ꯐꯕ ꯍꯤꯗꯥꯛꯅꯦꯅ ꯏꯄꯥ ꯏꯄꯨꯅ ꯀꯟꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠꯅꯤ ꯁꯤ꯫ ꯑꯗꯣ ꯆꯥꯕꯒꯤ ꯅꯤꯌꯣꯝ? ꯆꯥꯕꯒꯤ ꯅꯤꯌꯣꯝꯁꯤ ꯁꯤ ꯑꯣꯏꯅ ꯐꯨꯠꯂꯒ ꯃꯍꯤ ꯑꯣꯏꯅ ꯊꯛꯑꯁꯨ ꯌꯥꯏ, ꯃꯄꯪꯁꯤꯁꯨ ꯆꯥꯁꯜꯂꯁꯨ ꯌꯥꯏ, ꯑꯗꯩ ꯀꯣꯛꯂꯁꯨ ꯌꯥꯏ, ꯁꯤꯡꯖꯨ ꯁꯨꯔꯁꯨ ꯌꯥꯏ, ꯊꯣꯡꯉꯁꯨ ꯌꯥꯏ, ꯃꯉꯣꯟꯗ ꯌꯥꯗꯕ ꯂꯩꯇꯦ꯫ ꯑꯗꯣ ꯍꯦꯛꯄ ꯃꯇꯝꯗꯗꯤ ꯀꯃꯥꯏꯅ ꯍꯦꯛꯀꯅꯤ? ꯍꯦꯛꯄ ꯃꯇꯝꯗ ꯑꯩꯈꯣই ꯇꯔꯦꯠ ꯍꯥꯟꯅ ꯍꯦꯛꯑꯒ ꯁꯣꯔ ꯊꯤꯡꯉꯒ ꯑꯗꯨ ꯍꯦꯛꯑꯒ ꯆꯥꯕꯅꯤ꯫ ꯑꯇꯩ ꯃꯈꯥ ꯇꯥꯕꯗꯤ ꯇꯔꯦꯠꯇꯨ ꯃꯇꯨꯡꯗ ꯁꯣꯔ ꯊꯤꯡꯗ꯭ꯔꯁꯨ ꯌꯥꯏꯑꯕ? ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯑꯩꯈꯣꯏ ꯌꯥꯝꯅ ꯗꯥꯏꯕꯦꯇꯤꯁꯀꯤ ꯑꯗꯨꯒ ꯃꯍꯧꯁꯥꯒꯤ ꯏꯁꯤꯡ ꯄꯨꯛꯆꯠꯄꯒꯤ ꯑꯩꯅ ꯉꯍꯥꯟꯗꯩ ꯊꯥꯒꯠꯈꯤꯕ ꯀꯩꯅꯣꯗꯨꯗꯒꯤ, ꯇꯧꯊ꯭ꯔꯥ ꯇꯨꯖꯣꯝꯕꯤꯗꯨꯗꯒꯤ ꯍꯦꯟꯅ ꯐꯕ ꯄꯥꯝꯕꯤ ꯑꯃ ꯑꯣꯏꯔꯝꯃꯦ꯫ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯒꯨꯝꯅ ꯁꯨꯃꯥꯏꯅ ꯃꯅꯥꯁꯦ ꯃꯊꯛꯇꯅ ꯁꯪꯕ, ꯑꯗꯨꯒ ꯃꯈꯥꯗꯅ ꯁꯨꯃꯥꯏꯅ ꯉꯥꯡꯕ ꯄꯥꯝꯕꯤ꯫ ꯃꯁꯤꯗꯤ ꯑꯩꯅ ꯆꯍꯤ 10 ꯍꯦꯟꯅ ꯊꯤꯔꯛꯄꯗ ꯐꯪꯗ꯭ꯔꯕ ꯄꯥꯝꯕꯤ ꯑꯃꯅꯤ꯫ ꯑꯗꯣ ꯃꯁꯤ ꯃꯨꯠꯂꯨꯔꯦ ꯍꯥꯏꯅ ꯂꯩꯔꯨꯔꯕꯅꯤ, ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯃꯗ ꯊꯦꯡꯅꯩ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯊꯠꯂꯒ ꯃꯁꯤꯒꯤ ꯀꯥꯟꯅꯕꯁꯤ ꯑꯩꯈꯣꯏꯒꯤ ꯕꯕꯥꯗ ꯑꯩꯈꯣꯏꯅ ꯍꯪꯖꯕꯅꯤ꯫ ꯑꯗꯨꯅ ꯃꯌꯥꯝꯅ ꯃꯁꯤꯁꯨ ꯊꯦꯡꯅꯕꯤꯕ ꯌꯥꯎꯔꯒꯗꯤ, ꯏꯅꯥꯛꯇ ꯂꯩꯕꯤꯕ ꯌꯥꯎꯔꯒꯗꯤ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯒ, ꯄꯨꯝꯅꯃꯛꯇꯒꯤ ꯍꯔꯥ ꯃꯄꯨꯒꯤ ꯑꯗꯨꯒꯨꯝꯕ ꯌꯥꯊꯪꯗꯣ ꯐꯪꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯖꯕꯅꯤ꯫